Ishorna nangbo asukimatik nungshi. Mahaki asukimatik chawraba nungshi base. Nahaki damakta mahaki amatta ngarba mahaki machano pa Jishu Kristna mahaga nangse kayagi matik nungshige haibase. Cross the mahakna Tawai Tadona Kogi damakta mahaki chawraba nungshi base. A Kogi damakta upiki. Koi kudima harauna loina maglaiba pame. Shor makalgiba. Asengba harauba. Asengba intaba. A koina punsida kaurangi ba pame. Kuding maksing se. Taibang pan ba sila nahang na koina chatuna tiduna su. Karigumba potsak amatana nahang na pame potsak ado chilnaw sing piba ngamoy. Nahang na pame ba nahaki pun sila nahang na tiri ba kuding magsing ado. Nahang na isorbu nung sirak pa matamda nahang na pame ba kuding magsing ado. Nahaki pun sila lakadoy ni. Life at ba nangi pun sila namthak mayama porakani madudi. Nangbu missing na mirai biba. Missing na nangbu maruoy da ba amagom intok pa matamda. Jishu Kristna din nangbu kay daw da mirai biba laite. Life at ba na nangong da haiga ni isyo na nang sa kaubi kraba male nang nahambagi isyo na thazari ba mayam se. Hausi fawa nangi pun sila oidrisidi. Hai na life at ba na nangong da wangang kanichinaw se. Isyo na nahak po kay daw da thadok biba laite. Isyo na nahak po kay daw da mirai biba laite. Ayang na haizaning imadudi. Hoy, kaya arak na ko isyor gi mamang da soiba lay adubu nahaki asoiba nahaki papto madudagi hena mahaki nungsiba duna chawba hele maramaduna ne nahang na lising lakturaga su mahaki nungsiba duna nangi na tung matam chupada inarakari mahaki nungsiba je kai dongai da maithiba laite. Praise the Lord.